मरुइबा पाउ पिजरे ड्रग एडिक्शन एडिक्शन फ्री मणिपुर कैंपेन ngarang राज भवन दा गवर्नर अजय कुमार बलाना होदोखरे RDNPR की मिनिस्टर युमनाम खेमचान यूनियन होम मिनिस्टर अमित शाह ना कौरपदगी दिल्ली की दमक खोंसानख्रे लाखलिबा फेब्रुवारी 10 दगी हौगदौरिबा 12 सुबा मणिपुर लेजिस्लेटिव असेंबली की 3 सुबा सेशन असिगी प्रोविजनल कैलेंडर मणिपुर लेजिस्लेटिव असेंबली की सेक्रेटरी के मैगजिट ना फोंदोखरे Young Women's Development MUTUM Association na miyam gi oiba wakan mifam phamkhre amadi state asige ching amasung tampak ki mafam singda thi bahumba ki thabak chathabada aina thingkhraba tongan tongan ba lalholu ki miyoi sing phagat pangamkhre Kurumjari Mami TV na sandok jari ba Manipuri pau mit yang tabiri ba pumna mapu NIRUPAMA MUTUM na taram na ukjari pau sandok na pizari Burma Kumaris amadi Ministry of Social Justice and Empowerment anina kusam na sinba Addiction Free Manipur campaign Ras Bhavan da Governor Ajay Kumar Balana hodokre Nasa Muk Bharat Abhiyan gi makhada pangthokpa campaign asige Manung Chana School College Sing Yauna Manipur gi mafam kayada miyamna maru oina inkhalakliba naha singna mayai ka bajinjakta luptuna leikhiba wakhal tahanabagi damak thoram asi pangthokpani thoram asigi manungda awareness program mass mobilization amadi community outreach program su yaugadori campaign asi hogdokladuna governor na hai yumlon nabalebak singi marakta India gi mari fataba Insurgency amadi terrorism amadi development gi lamda India na khudong chadaba kaya mayoknari fivam sing achi chapcha na thengnana ba India gi su pangal lejai adubu miyam maru oina naha sing na drug ta laichu ba hengalakpagi khudong chadaba asidi terrorism thengnabada security thajalaga thengnabagum tawbudi yaroi khunai asida laiminari ba pumnamak leingak amadi NGO sing puna hotna minaduna drug amadi mayai ka ba potlamda Laichu ba asi ngakthokpa tangai fade haiki governor na makhata na phongdokhibada India gi border state oiba Manipur amadi Punjab kumbada drug lalonba amadi mayai ka ba chinjakta laichu bagi Tha asige taradagi haugadoriba 12 suba Manipur Legislative Assembly gi 3 suba session gi mangoinana Union Home Minister Amit Shah na handakta Speaker TH Saitabata Delhi da kauduna wari sanakraba matung ngarang amuk RDNPR gi Minister Yumnam Khemchan Union Home Minister Amit Shah na kaurapadagi Delhi gi damak khongsan khre hairi press ta phangba pawgi likhun amagi matung ina Amit Shah na state asigi BJP gi luchingba government asigi Rural Development and Panchayati Raj ki Minister Yumnam Khemchan bu Delhi da kausilakpadagi ngarang nungthil pung amada Delhi gi damak imphal thadokhibani Minister Khemchal imphal thadokringai BJP gi MLA kharagasu unaduna wari sanaki hairi wari sanaki ba aduda kari karamba wafam sing khanaki haiba khangba ngamdrabasu mahaki Delhi khongsat asida Chief Minister N Birena luchingba government ki manung asida mapang thoktana manungda yanadaba leiriba kaya asigi matangda Union Home Minister Amit Shah ga unaraga matung kupna khanagadara haibagi thajaba sing lei haina pawgi likhun asina makhatari Lagliba February 10 dagi haugadoriba 12 suba Manipur Legislative Assembly gi 3 suba session asigi provisional calendar ngasi Manipur Legislative Assembly ki Secretary
K Magazine na thokre ngasi thokhiba calendar asigi matung ina lakliba February kunga marida session loisingani hairi Assembly Secretary gi Cherol asina hairibadi session asigi ahoba numit February 10 da Manipur gi Governor Ajay Kumar Balana Assembly da mahaki warol piduna session asi hawdokani hairi session asi February 10 gi ayuk pung 11 tapa matamda hawdokani hairi Bisnupur District Police amadi CRPF ki apunba combined team amana ngasi Ningthaukhong area gi ward number 1 amasung 13 dagi mioi ama fare hairi police na phongdorokpagi matung ina senkhai thungkhai tawba mioi khara chathok chachin tawre haiba akaknaba paw ama phangbadagi thiba humbagi thabak ngasi ayuk pung 3:30 dagi pung 3:30 fawba search operation chathabada jingnaningai oiba mioi ama phagat pangam khibani hairi Phagalaba mioi adugi maming Pukhrambam Prem Singh Elias Hobson Chahi Nifuga Taret Apokwa Bir Chandra Kawi Farba mioi asi wahang pawang chathabada mahak lishing amaga chamapan Marifu Tarani Panda Aina Thingkraba Lalahulok RPF PLA Yauduna Tha Taruk Myanmar da Basic Military Training Fangkre Haibak Khangbangam Le Hairi Mahang Miam Amadi Government Office Sing Nambol Bisnupur Amadi Ningthaukhong area dagi Shell Oina Lupa Lakh Amaga Lising ani kun marigi September thada khaigat ki hairi phagalaba mioi asidagi mobile phone ahum wallet ama cash oina lupa chahum ga kun driving license ama pan card ama Aadhaar card ama UCO bank ki debit card ama amadi Airtel payment bank card ama phagat pangam khi makha taba investigation ki damak Bisnupur police station da sinakre hairi Ngarang ayuk nongmaibung Purana Rasbari Part 1 da leiba Executive Engineer oiba Nongthombam Munindrogi yumda sakhangdaba singna sakti leiba bom ama thamjilambagi mayokta yaningdaba phongdoktuna nongmaibung Women's Development Maira Paibi Association na miyamgi oiba wakan mifam phamkhre wakan mifam aduda saruk yakhiba Maira Paibi gi Secretary Nongmaithem Ongbi MUTUM Sobitana phongdorakpada Housing Manipur gi asuk luraba tanja asida yumlakta bom thamjinduna miyamda aki akhang piba asi laikai asigi miyamna yaningde karigumba makhoi masel marakta yanadaba leiragasu Maira Paibi singda hana paw phawbirau mama oibi sing yauna wari sanaduna sangtainana ba saruk yajage lamdam asigi mama ama oina lan yauriba singda mateng pangduna sulagli aikhoi masel wari saraga loina yanaba ngaktani Maduna tabida yumlakta hekta bom thamjilamba asi matungda mu hanna tawbiganu madugi mahutta haujik thengnariba lan asi matau karamna aikhoi punchilaga thengnasige haibadu khanasi haina phongdokhi Kezi ani makai lumba bom chawama thamjilamba gi kai gi mayama sina nungai tabaga loinana kuidana ase chinjaban laba kudi yulakta bom thamjimba se mamang da su kayara ato ka jaga re tawdiba da laikai gi mayam asina yaningbam ta yawda na de laibham chapam khangdana laidiba talak asida kudi yulakta bom thamjimba se masidi matungda tawbiyanu hani isasinda ai hanna ka hajari hojik laidiba kudi lan gi phibam asida khoi masen sumaina ungkhanna leiragadi mina kudong jaba laudiba ise masana tabani aduna matung tarapadadi khoi leiriba hajiki Manipur di phibam masida aikhoi kamai tawraga lana si thengna sige haibegi wakhalomda angamba mateng pangna si aduna tana kudi yumlakta kayumba yanadaba khara dagi Praja mayam gi yengbidana sumaina bom thamjimba se matungdadi isasinga hanna hajari masigumba bom se tawiganu thamjimbiganu praja mayam se noigi damakdani noisu khoigi damakdani aduna animak se nga ge singa leibagumna hazana leiminasi leiriba Manipur di situation se kamai thangna sige haibarom da ko thadasi yengnabagi mamangda
चांग ताहलोसी हैदना इसासिंदा हन्ना रिक्वेस्ट तौजरी स्टेट असिगे चिंग अमसुंग तंपाकी मफम सिंगदा थीब हुंबगी थबक चथबदा आइना थिंख्रबा तोंगान तोंगान बा लालहौलुकी मियोय सिंग फागत पंगमख्रे इम्फाल वेस्ट डिस्ट्रिक्ट की मनुंग चनबदा लेरिबा खोयाथोंगदगी मियोय अमा खुलाइगा कोनना पुलिसना फागतख्रे हाइरि पुलिसना फारबा मियोय अदुगी ममिंग तेलहैबा निंगोंबम एलाइस केन चही 38 कवी मियोय असिदगे मैगजीन अमदी मरु मरी यावबा 9mm पिस्तौल अमा मोबाइल फोन अमा आधार कार्ड अमगा लोइनना 4-wheeler गाड़ी अमा फागत पंगमख्रे हाइरि डिस्ट्रिक्ट असीमकी सिंगजमई पुलिस स्टेशन की मनुंग चना लेबा सिंगजमई थोकचोम लेकाइदगी पुलिसना आइना थिंख्रब लालहौलो के CPMC की एक्टिव कैडर अमा फागत पंगमख्रे फारब मियोय अदुगी ममिंग खांगेंबम बिपिन सिंह चही 50 कवी मियोय अदु सेनखाई थुंखाई तौबदा चेनबनी हाइरि मियोय असिदगी 2-wheeler गाड़ी अमा मोबाइल फोन अमगा लोइनना 4-wheeler गाड़ी अमा फागत पंगमख्रे हाइरि अमरोमदा मणिपुर पुलिस ना इम्फाल ईस्ट डिस्ट्रिक्ट की हैंगांग पुलिस स्टेशन की मनुंग चना लेबा मंत्रीपुखी ठाकुरबारीदगी आइना थिंख्रब लालहौलो के CPCD मैतेगी एक्टिव मेंबर मंगा खुलाइगा कोनना फागतख्रे हाइरि पुलिस के पाव अमगे मतुंग इना फारब मियोय सिंह अदुदी लाइस्रम बुलु चही 23 RK नेंचल चही 18 लाइरे लाकपम थोइब सिंह चही 28 कांगुजम जेवियस सिंह चही 29 अमदी बोया मयुम जावीर खान चही 18 कवी हाइरि मखोइदगी मरु 13 यावबा 9mm पिस्तौल अमा 36 HEN ग्रेनेड अनि मोबाइल फोन अहुम स्लिंग बैग अमा सेल ओइना लुपा लिसिंग 53 अमदी 4-wheeler गाड़ी अमा फागत पंगमख्रे हाइरि नाकल अमरोमदा कक्चिंग थौबाल अमदी इम्फाल वेस्ट डिस्ट्रिक्ट की एरिया की मियामदगी सेनखाई थुंखाई तौबदा चेनबनी हाइबा आइना थिंख्रब लालहौलो UPPK की एक्टिव कैडर अमा कक्चिंग डिस्ट्रिक्ट की कक्चिंग पुलिस स्टेशन की मनुंग चना लेबा इरिलबुंग हराउरौदगी पुलिसना फागत पंगमख्रे पुलिसना फारब मियोय अदुगी ममिंग फैरोइजम थोइब सिंह एलाइ चलांबा चही 19 कवी हाइरि मियोय असिदगी मोबाइल फोन अमा 4-wheeler अमा वॉलेट अमा आधार कार्ड अमा पान कार्ड अमा अमदी वोटर ID कार्ड अमा फागत की हाइरि अमदी डिस्ट्रिक्ट असीमा की हियांगलम पुलिस स्टेशन की मनुंग चना लेबा वाबगाई बाजारदगी पुलिसना कक्चिंग थौबाल अमदी इम्फाल वेस्ट डिस्ट्रिक्ट की एरियादगी सेनखाई थुंखाई तौबदा चेनबनी हाइबा आइना थिंख्रब लालहौलो KYKL की एक्टिव कैडर अमा फागत पंगमख्रे हाइरि पुलिस के पाव अमगी मतुंग इना फारब मियोय अदुगी ममिंग मयेंगबम जॉयचंद्र सिंह एलास बोइनाव चही 23 कवी मियोय असिदगे मोबाइल फोन अनिगा लोइनना 4-wheeler गाड़ी अमा फागत पंगमख्रे हाइरि ऑल मणिपुर मैतई पांगल क्लब्स ऑर्गेनाइजेशन की चही 22 सुरक्पगे मपोक कुमोन पालन थौरम ngasi मणिपुर प्रेस क्लब ता पांगथोखरे थौरम अदुदा पोइरई लेमरोल की प्रेसिडेंट एस मेमचा ऑल मणिपुर मैतई पांगल क्लब्स ऑर्गेनाइजेशन की प्रेसिडेंट युमखाइबम हयातुर रहमान अमुको की प्रेसिडेंट PH नंदोलुवांग अमोवाबा की प्रेसिडेंट वाई कुंजरानी इंडिजिनियस पीपल्स फोरम मणिपुर की प्रेसिडेंट असांग कशर लिलोंग हाउरेबी कॉलेज के प्रिंसिपल इंचार्ज प्रोफेसर मोहम्मद अब्दुल सत्तार शाह इमाम हजरत मौलाना मुफी रजीमुद्दीन अमदी खेत्रीगांव अपुनबा नुपी लुक की प्रेसिडेंट इफम ओंबी जानो बेगमना थौरम मपु अइना सरुक याखे मपोंग नुमित पालन थौरम असिगा मरी लेनना ऑल मणिपुर मैतई पांगल्स ऑर्गेनाइजेशन के प्रेसिडेंट युमखाइबम हयातुर रहमान फोंदोखिबदा इंग कुमजा लिसिंग अनिगा सुमना अहुमदा साफोंखिबा ऑल मणिपुर मैतई पांगल्स क्लब ऑर्गेनाइजेशन ngasiदी चही 22 मपुंग फारे चही 22 सुरक्पगा लोइनना मियामदा याइफा पाउजल पिजरी ngasi फावबदा स्टेट असिगे अपुनबगी सक्तम कायदना बखोटनबा अमदी अमता ओइना बखोटनबदा ऑर्गेनाइजेशन असिना अचौबा थौदांग लौदुना लागली मतम मतमगी इशू कयादा सरुक याबगा लोइनना मे अहुमदगी हौरखिबा इरांग असिना अवाबा तारबा मियोय कयादसु अंगंबा mateंग पांगदुना लागली अदुंगै ब्रिटिशना लोइलम चलाइरिङै मतमदा चही 3 खुंदाकपा मतम असिदा लमदम असिदा लेरिबा येलहौमी सिंह अमता ओइना पुंदुना अपुनबा मणिपुर अमगिदमक थेंगनदुना लाखि
matam aduda tokhaiba haiba wafam karisu lekhide adubu ngaside Manipur asi muthatnaba lalong kaya chathari apunbagi sakti thugainaba hotnari asigumba phibam asi aikoi amata oina punsinba yamna tangai fade aikoi maselgi marakta tokhaina tanaba sinba manba thawongsu chatharakta nate amaromda rajniti gi khudong chaba lobagi mahuta lamdam asida khundariba yelhomi phurupsing amata oina punchilaga mapalgi sapu asi thengnaminasi haina mahakna makha takhi wakal chi mapung phana khandaba singchigi mayolda hummaga chakkiba taragadi aikoi de henna saitheng phangogani aduna maram orakanda idea of Manipur haibase kari kari da base tawi haibase koi khangminnaba mathau tai maramdi aikoi Manipur mutkhraga idea of Manipur lehogadra natraga sagatpa yagadra maramdi mahairoi singna adagi tongan ba development da mang tharaga idea of Manipur oiba yakhigadra idea of Manipur haibase kasin koya sinma thungna punamak subchilakanda chingpat turen amate chithadana lamdam sida laiminariba phulu kanglu khudingmak nungsinara idea of Manipur lakani Manipur peace purakani aduga loinana henna aikoi chakhotpa khunai amu orakani hujikti idea of Manipur sagatpada aikoi da khanmangam daba ubangam daba tangkak kayada awaba chetheng oiba asigumba mayam chingase muthatringai da idea of Manipur gi sagatpagi tangkak to aikoi da awaba oigani aduna maram orakanda Manipur da laiminariba phulu kanglu khudingmakse punna saruk yaminaduna achumba puraknaba violence tagi nathainaba honaba violence asi muthatnaba honabada aikoi lamdam sida lairiba phuruk khudimak thawang lauminnasi haibase ampakhogi saitagi Manipur miyamda thamjari Thauram aduda saruk yakhiba amukogi president PH Nando Luangna haikibada tha 13 rom suraklaba lan asi ngasi phawba loisinaba poram amata puthokpa udri nongoi pairaga kapna halaga thamli hojik thokleba lan asi Bharat Sarkarna architect toba design toba amani haibasi miyamna hena khanglaba wafam amani nakal amada tongsilaga yausilaga makhoina tawthorakpa thabak kayana miyamna hena khangnaraba ngaktani Manipur gi mapal dasu langhanba amadi Manipur gi manung dasu langhanba thawong ama chathaduna Manipur machet tana thugaina ba honari Manipur bu statehood phangnaba honabadasu Manipur lon nipan suba schedule da channaba honaba matamdasu tokhaina tajarage haibadasu phaba punba tawba aikhoina hingadaba si kamaina hingu haibano haina mahakna makhatagi kalefu kandrefu phibamda lehanduna aikhoibu sathina thambiri haina makhataki khulai phagana ba haiduna operation chathariba asi ching amadi tampakta chap manana chatharibra tampaktana operation chathaba aduga chingdana chathadaba asigumba thawong ama kanna chathari hauzik phawada ching amadi tampakta combing operation tawbada kaya yamna khusu khulai phagatlabage haiba asi hangba ngamlabra asigumba thawong asi Bharat leingakna sanaduna lamdam asibu thugaina bakana honari masi thengnana ba aikoi punna leminasi haina mahakna makhataki Pibamdu yadigi Manipur lon Bharat Sabidagi ni pansubo chedun chan ye India da khan naksan bagi mong neba adu sudum phuyaba India rom da naksan bagi keno to sudum phui India di to khai ta jara keno khuchu kulai bai jara hoji akoi mayam lal hori mayam jo si sudum phai pulleba adu akoi ni hinggo ji kamai hinggo no Manipur miyam hinggo ji kamai hinggo no kale pu kande pu to boneba adu di Manipur gi miyam ji Bharat Sarkar na sakchu manade sakcha ithak manade lining akoi culture da lining da khitang samnar ga jo achai culture manat ki weba keno jing mandi na madon intoi ber kai no khoi khangre masi akoi yaning de aduna government of India na Manipur tang du leita na lehen biro lehen bang ngamudu da gadi yanadra gi phibam du Manipur miyam na su madu gi pdf lofom thoi haiba wafam jema thamje yadigi Manipur lon Bharat Sabidagi ni pansubo chedun chan ye India da khan naksan bagi mong State asige ching amasung tampaki mafam singda area domination amadi thi bohumbagi thabak leptana chathari Bisnupur district ki Phogawjau ikhai police station ki manung chana leiba Phogawjau mamang lekai Khuga Turel Torban gi manak nakpa area singda security force na thi bohumbagi thabak chathabada IED yauna yamlaba khulai kaya phagat pangam khre hairi phagalaba khulai sing adudi maru manga yawba magazine ga loinana AK47 rifle ama 2-inch mortar ama magazine yaudaba SMG carbine ani magazine ga loinana 9mm pistol ani detonator yaudaba HE hand grenade ahum
IED explosive ani explosive gelatin stick kun amadi 9 mm ki kapa yariba maru mangani hairi amaromda security force na Imphal East ke Thobal Dam police station ki manung chana leiba Moirang Purel Khunau lekai thiba humba ki thabak chathabada kg mari muklumba IED ama kg ani muklumba IED ama amadi chawrangna meter 35 muk sangba cortex phangba ngamkhre hairi nakal amaromda Tengnopal district ki Tengnopal police station ki manung chana leiba Duthang Laiching Trek ki mafam asingda thiba humba ki thabak chathabada AK-47 ama .303 rifle country made ama 12 bore rifle country made ama 12 bore rifle cartridge marifu 9 mm ki kapa yariba maru taru 7.62 mm ki kapa yariba maru nifu amadi 7.65 mm ki kapa yariba maru ahum phagat pangam ki hairi Council of Higher Secondary Education Manipur na lauba examination lising ani kun mangagi class 11 amadi class 12 ki lagliba February tang 13 tagi March ki kun gataruk phawba pangthokadaba examination ashige prohibitory order ama district magistrate Bisnupur na konba area singda leiba school singi oina laukthokre Hariba examination asigi manungda pamdaba thodok anti social elements oiba sing thoktana bakhangan khre exam center gi manung amadi akoibada meter chamagi changda mi changthok changchin tawba amadi sokpa yaba khusu kulai sing area asida athingba thamle haina order thokre athingba asi lakliba February taragi 2005 ki ahing nongyai dagi examination asina loidriba phawba chatnagani haina Bisnupur district ke district magistrate Laurembam Bikramna Thadurapa Cherol Amana Khangalakli class 11 ki examination center sing adudi Bethel English School Nambol Chingmang Nambol Higher Secondary School Nambol Special Regular English School Nambol UNACO School Excellence in Education Chanura Bazar Nambol Oinam Government Higher Secondary School Oinam The Comprehensive School Oinam Bisnupur Higher Secondary School Bisnupur Ningthaukhong Higher Secondary School Ningthaukhong ni amadi Higher Secondary Examination Class 12 kina UNACO School Chanura Bazar Utlau Special Regular English School Nambol Nambol Higher Secondary School Nambol Oinam Government High School Oinam Bisnupur Higher Secondary School Bisnupur Deligan Public School Moirang Lamkhai Moirang Multipurpose Higher Secondary School Moirang Saint Xavier School Moirang Loyalam Public School Moirang Khunau Thanga Higher Secondary School Thanga Kumbi College Kumbi Sanatombi Oriental English School Kumbi Wangu Higher Secondary School Wangu Ningthaukhong Higher Secondary School Ningthaukhong Moirang Multipurpose Higher Secondary School Moirang Loyalam Public School Moirang Khunau Thanga BK Golden Academy Kumbi College Kumbi amadi Sanatombi Oriental English School Kumbi ni haina Cherol asina makha tarakli Koireng na luchingba UNLF ki MPA Captain Chiromba Elias Robindro amasung KYKL ge achangba miyamgi yawol lanmi MYL Moirangthem Social Allies athaubana laikhidabada Revolutionary People's Front RPF amasung masigi lanmi PLA gi maikaidagi yawol gi ikai khumnaba utuna awaba phongdorakli ing kumja lising aniga kunmanga January kunga taret ningthaukaba numita Indian Army gi Special Force singna sillaga landarakpa lanpham amada koireng na luchingba UNLF gi Central Cadre ama oina party gi thaudang chauna loramba MPA Captain Chiromba Elias Robindro amasung KYKL ge achangba miyamgi yawol lanmi MYL Moirangthem Social Allies athauba ima laibaki damak thawaina puntha pikre athauba anina ninghanaba laitana Manipur gi ningtam lanthengda thawai katkiba asibu yawol gi ikai khumnaba utuna RPF na awaba phongdokjari loinana
ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ RPF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ PLAꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯒ ꯇꯔꯦꯠꯇꯒꯤ ꯂꯦꯞꯇꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯂꯝꯈꯥꯏꯒꯤ ꯄꯔꯤꯡꯗ ꯁꯣꯛꯅꯔꯛꯈꯤꯕ ꯏꯔꯩꯄꯥꯛꯀꯤ ꯅꯤꯡꯇꯝ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯈꯥ ꯄꯣꯠꯁꯪꯕꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯁꯣꯔꯣꯛ ꯃꯄꯥꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯤꯟꯈꯤꯕ ꯏꯃꯥꯁꯤꯡꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ꯏꯃꯥ ꯑꯃꯅ ꯏꯃꯥꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯊꯧꯕꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯟꯖꯦꯡ ꯐꯤꯔꯥꯟ ꯊꯦꯠꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯈꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯧꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕ ꯏꯆꯥꯁꯤꯡ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯒꯤ ꯈꯥ ꯄꯣꯠꯁꯪꯕꯝꯗ ꯂꯩꯖꯔꯤꯕ ꯈꯥ ꯄꯣꯠꯁꯪꯕꯝꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯏꯆꯥꯁꯤꯡ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯏꯪꯅ ꯆꯤꯛꯅ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯁꯅꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤ ꯈꯥ ꯄꯣꯠꯁꯪꯕꯝꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯊꯧꯅꯤꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕ ꯏꯆꯥꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯑꯐꯕꯗꯨ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯈꯥ ꯄꯣꯠꯁꯪꯕꯝꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃꯗꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 219 ꯑꯃꯗꯤ 212 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 110 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯤꯐꯥ ꯃꯤꯐꯨꯟ ꯇꯧꯕꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ Professor Dr. Khumanthem Manglemna iba lairik Apply Cryptography Theory and Practice National Publisher oiriba Printers Hall of India New Delhi na publish taurakpada Lamding Educated Welfare Association Liwa Lamding Thoubal District na lairik asibu ibiriba Professor Dr. Khumanthem Manglembu Thagatpaga loinana nungaiba phongdorakli lairik asi B.Tech ki syllabus oiri lairik asina India gi chhatra kayada anoba mangal piragani Dr. K.H. Manglem Singh Hauzik National Institute of Technology NIT Manipurda Department of Computer Science and Engineering ki Professor oiduna leiri Mahak B.Tech M.Tech MS amadi PhD Dayal Bagh Educational Institute Agra Delhi College of Engineering Delhi Technology University BITS Pilani amadi IIT Guwahati da loiraki Mahak Cryptography Digital Watermarking Image Video Processing ki lamda chahi 13 ki experience leiraba ojani Professor Dr. K.H. Manglem Singh Khangabok Kendra gi manung chana leiba Lamding Khumanthem laikai dagini Laiwai Kraba K.H. Kauba Singh amadi K.H. Bidumukhi Devi ani gi naitom pokchaba machanupani haire
Hauzik acid awan tha lakpa amasung ising tanglakpaga loinana maihau langpok yamna thokpa matam amasu oibana Fire Service Department Government of Manipur gi maikaidagi masigumba thokdok ching asidagi ngakthoknanaba wafam kaya phongdorakli Manipur Sub Fire Service Imphal gi Director L Nabachandrana thadorokpa cherol amada Hauzik acid awan thagi matam yaurakpaga loinana Mairik amasung maihaurakpa yaba potlam singdagi yariba makai chechinbiyu Nungsagi maisagumba fangba mafamda maiket thambiganu famung phianko Michael amadi padarna chingbagi manakta candle amasung thangmaina chingba thanbiganu churup beri matek langthoktringai hana phajana mai muthatbiyu yengsinba yaudana mai haubiganu yumda ising marang kaina thambiyu yum amadi dukana chingba mafam amatada petrol amadi kerosene thawna chingba ahenba thambiganu gas cylinder chap yungna thambiyu gas stove amasung cylinder regulator dagi wangna thambiyu chingda amasung ahangba mafamda picnic chatlaga mai muthatlamba kaubiganu electric ki hen ka hena sizina biganu yumdagi thoklamdaida mai muthatpa kaubiganu amasung mai hek chaglakpaga fire service da khwaidagi thuba maongda pau pibiyu haina cherol asina makha tarakli Ningthaukhong kha khunauda laiba Hindustan Petroleum gi anauba hangba pam JN Gas Station PWDN Gas ki Honorable Minister Govindas Konthaujamna haunabi matung ina sangabagi riwan kakkibaga loinana pam asina miyamgi seba tawbal haukhre ngarang sangabagi thauram aduda laurembam Bikram IAS Deputy Commissioner Bishnupur District amasung KSH Ravi Kumar IPS Superintendent of Police Bishnupurna saruk yakhi Ronaldo na Manipur gi telida silver ama hapjinkhre Manipur gi cyclist Laitonjam Ronaldo na meter chani gi men spirit events da silver medal ama loba ngamduna games ki nipan chanba medal telida hapjinduna medal masing kungataruk suhankhre ngasi phawbada Manipur na gold medal 13 silver medal 10 amasung bronze medal 5 punna medal kungataruk phangduna mari suba mafamda leiri Cycling masana asida cyclist tarukna Manipur gi mahut sinduna saruk yabada Ronaldo na meter chani gi men spirit event da minute taraga second chatrel ka kungani panda panthung pham yauduna silver medal phangba ngamki loinana Andaman Nicobar gi cyclist David Begum na minute taraga second chatruka marifu taramathoy da panthung pham yauduna gold medal amasung isona minute taraga second Chanipanga kunga tarukta lanthung pham yauduna bronze medal fangki archery masana da RGICS ground Dehradun da pangthokhiba masana asida Manipur gi nupi archery singna team 13 da Chhattisgarh bu manga amada maithiba piramlaga gold medal match ki damak sem sakhre Manipur gi mahut chiliba nupi archery sing adudi L Rojina M Baby Millennia Thoktom amasung H Rosina ni hairi Football men's nupagi ngasi sanakhiba aroiba league match da Manipur na Delhi bu goal ani sinoda maithiba piki adubu semi final changba yabagi tanja phangkhibadagi competition gi mapanda tholaki hairi ningsing bayabadi Manipur gi football team su hanana leihurabani rowing games masana asida team 11 da represent tawduna sanaribi rower over TH Malem Yaima TH Priya amasung H Taden Thoina Women's Karupal School Team Event ki final round changba ngamkhibaga loidana hayeng camp tawragani hairi boxing masana da nupa boxer ani amasung nupi boxer ahum quarter final changba ngamkhre ngarang sanakhiba women KG yankhai mari gi group ta pre quarter final match ta Sagol Sen Bijetana Ladakh boxer Nirja Ayo Angmobu ani super round da maithiba piki KG humpu gi atopa pre quarter final match amada TH Kunjarani na mahaki opponent laktabdegi walk over loduna quarter final changki atopa boxer
सोबी जाजोना उत्तर प्रदेश की अपराजिताबु पॉइंट मंगा सिनोदा थोइदुना क्वार्टर फाइनल चंकी लोइना नुपा के क्वार्टर फाइनल चंख्रबा अनि अदुदी केजी यांखैगा केजी हुम्फुगा हुमदोइगी ग्रुपता लेनिनसन अमसुंग केजी यांखै माथोइगी कांगलुपता चिंगलेम बिनी हाइरी अरोइबदा मरोइबा पाउसिंग अमु हना पिजरे एडिक्शन फ्री मणिपुर कैंपेन ngarang राज बाबंदा गवर्नर अजय कुमार बलाना हुदुखरे RDNPR की मिनिस्टर युमनाम खेमचान यूनियन होम मिनिस्टर अमित शाह ना कौरपदगी दिल्ली की दमक खोंगसानख्रे लागिबा फेब्रुवारी 10 दगी हौगदौरिबा 12 सुबा मणिपुर लेजिस्लेटिव असेंबली की 8 सुबा सेशन असिगी प्रोविजनल कैलेंडर मणिपुर लेजिस्लेटिव असेंबली की सेक्रेटरी के मेगाजिन अथोखरे बिष्णुपुर डिस्ट्रिक्ट पुलिस अमदी CRPF अपुनबा कंबाइन टीम नंगसे निंगथौखोंग एरिया के वार्ड नंबर 1 अमसुंग 13 दगी मिहोय अमा फारे युमलक बोम थमनंबगी मायोक्ता नोंमैबुंग वुमेन्स डेवलपमेंट मैरापाइबी एसोसिएशन मियामगी ओइबा वाकन मिफम अमा फंख्रे अमदी स्टेट असेगे चिंग अमसुंग तंपाकी मफम सिंगदा थी बहुमगी थबक चथबदा आइना थिंख्रबा तोंगान तोंगानबा लालाउलु के मियोय सिंग फागतपा ngamkhre हौजिकी ओइना मम्मी टीवी ना संदोकचबा नुंगथिल की पाउ लोइसिनजरे मखा ताबा पाउ की दमक मिटेंग तादुना लेबियो।